ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯕꯛ ꯇꯧꯈꯤꯕ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ CLPꯒꯤ ꯂꯤꯗꯔ ꯑꯣ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯖꯦꯅꯤꯝꯁꯀꯤ ꯃꯦꯜ ꯑꯣꯔꯊꯣ ꯋꯥꯔꯗꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ TH ꯅꯟꯗꯣꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ अमदी मोनिका मिहात की मायोक्ता सेंखिबा JSCना यारीपोक बाजारदा लंबी तंखाई थिंगदुना वाकन मिफम चथखरे असिबि हक्चांग लौसिंदना लेरी। खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबरीबा पुंगनांपु इलिजाबेथना तराम नोकचरी हौजिक पाउ संदोकना पिजरी। भारत की प्रजासिंगदा ओइदबा हाइजनबा कया तौखिबा बीजेपी सरकार हंदक्ति अमुक हलक्लरोय हाइना CLP की लीडर ओ इबोबीना फोंदोखरे। वाफम असि ngasi एप्रिल 18 दा पांगथोकदबा 33 सुबा लोकसभा मिखलगी 2 आउटर मणिपुर ST पार्लियामेंट्री कॉन्स्टिट्यूएंसी की कांग्रेस की मिरेप ओइरिबा के जेम्स की फ्लैग होस्टिंग की थौरमदा फोंदोखिबनी। संगाईपरो ममांग लेकाई एयरपोर्ट रोडता लेबा मिरेप ओइरिबा के जेम्स की मयुमदा पांगथोकपा फ्लैग होस्टिंग की थौरम अदुदा MPCC की प्रेसिडेंट गायखांगम हानागी प्रेसिडेंट TN हाउके मिरेप ओइरिबा के जेम्स MLA सिंह एक्स MLA सिंह अमदी पार्टी की लुचिंगबा कयासु सरुक याखी। CLP लीडर ओ इबोबीना हाइखिबदा 2013 दा भारत की मियामदा ओइदबा ngang सरकार पाइखिबा BJP सरकार असिना भारत की मियामबु नमसिंदुना होनरी। वासा कया सक्तुना प्रजाबु पंगथहनखिबा ngasiदी भारत की प्रजासिंग ज्ञान तारे। RTI एक्टिविस्ट अमना थाबा RTI अमदा मोदी सरकार ना लुपा करोड़ 500 की मथक्ता एडवर्टाइज तौबदा सेन थादै हाइबगी रिपोर्ट लई हाइना मियामदा खंगहनबा लेख्रे। थबक्ति तौदबा एडवर्टाइज तंगावबा पार्टी असि ngasiदी मियामना अचौबा पारा अमा तंबिबा मतम ओइरे। सेट असिदसु कांग्रेस पार्टी ना तौरंबा थबक कया मखोइना तौबनी हाइनबगी रंग खरा तैसलगा संगाबगी थबक कन्ना तौरिबसी अंगकपा फावी। पांगथोकदरिबा इलेक्शन असि भारत कीदी यामना मरु ओइबा तांकक अमनी। स्टेट असिगिसु MP सीट अनि असिदा पार्टी असिना थादोकलिबा मिरेप अनि असि माइ पाखहंदुना स्टेट असिगी याइफा थौरांग पाइखतपदा सरुक याबियु हाइखि। मैक्सिमम पीगदबनी हंदकी तंजासे हुजिक लैबा यामना कम्युनल ओइबा श्री नरेंद्र मोदी की सेंट्रल गवर्नमेंट हुजिक स्टेट सिदा पालिबा BJP लेड गवर्नमेंट से मसी अहोंबा म पुरौद्रदी इंडिया सु लोयरनी मणिपुर सु लोयरनी अदुना लेटेस्ट दिस देट इन लेसन हाइना अखोय अरोई बि थादरा कोई तौजगदोरिबनी। आउटर की मनुंग चनबा तोंगान तोंगानबा केंद्रदगी लाकपा मियोई क्याना सरुक याखिबा थौरम अदुदा MPCC की प्रेसिडेंट गायखांगमना हाइखिबदा पांगथोकदोरिबा इलेक्शन असि स्टेट असिगिदी अनिसुबा निंग तमनबगी लानफम अमनी। प्रजासिंगना कम्युनल ओइबा पार्टी असि माइथिबा पीरसी। स्टेट असिदा तेलबा मतम चाही अनि असिदा मियामना ममुत ताना खंगले। तांकक अनि थोकना पांगथोकदोरिबा मिकल असिदा BJP पार्टी असिबु अचौबा परा अमा तंबिरसी। कांग्रेस पार्टी ना थागतचरिबा मिरेप अनि असि मियामना थागत पियु हाइखि। पार्टी शासन पारिबा BJP सिदी सक्सा फिजेट तो खुतिन लपा अदिगा ना तो खुतिन लपा आई नन चलरो खुतिन लपा मयाम सिदी अखोगी इंडिपेंडेंस लेसलक्तरे निंग तमसे मत खरे सिदी अजा निंग तममु हलगनबा तो अदुम इलेक्शन नि मरमदना सेकंड इंडिपेंडेंट मूवमेंट नि इंडिपेंडेंट फाइट नि। मिरेप ओरिबा के जेम्स ना हाइखिबदा कांग्रेस पार्टी ना मिरेप ओइना थागत पिरकपा असिमक यामना नुंगाई। स्टेट असिगी मियामगी याइफनबा थबक कया तौबा ngamnaba थौना हापियु। मिचम मियामगी मायोक्ता लैबा पार्टी BJP दगी मियामना लापथोपियु हाइखि। मैम सिनाबू नुसीबीगा नोगी राइट वोटो अमतसु महंदना हाउ पीपीरो अहमना टोल खुदिंगी अखोगी सेगमेंट पोनिपांगी खुदिंगी जाति खाइदना आई थोंगबिरगा मैम की MP आईनी हाइबसे नोगी MP नी हाइना सोना हारोना लापियो हाइबसे आइने वेलकम तौजबनी। ngarang nongalamdai Jenims की मेल ऑर्थो वार्डतगी नानथोक्तुना चेनखिबा TH नंदोगी खोंगुल लीबगी थबक लेप्तना चथरी। महाकमरी लेनबा मफम कया खंदोक्तुना ngasi ayuksu इम्फाल ईस्ट की मफम कयादा पाक सना थीबा हुंबगी थबक चथखरे।
Imphal East ki Additional SP Operations TH Krishna Tombi ki liching makada Imphal East Commando Porompat Police Lamlai Police amadi Sagolmang Police ki combined team amana Kaibi Loksangkhong Jingdai Khulen Chanung amadi Filen Kothi Mafam Singda Pak Sanai Yum Changduna Lairamba Mui Sing Amamamta Oina Masak Khangdopagi Thabak Chathaki Ayuk pung mga makay adway dagi mapan khara helakpa adway phawa chathakiba operation aduda chorakna yum chamaga marifu room search operation adu chathaki adumangpu thoidokpa mifa mipundi yaukhide mihathina hatoklaga hundoklamba Chandrakhong Maning Laikai dagi Yensembam Monica Misiga Mari Leinana Semkiba Jesina Mihatpa Putoktuna Matik Chaba Dandi Piyu Haiba Dabi Tawduna Ngasi Yaripok Bazarda Lambi Tangkhai Thingduna Wakat Khongjang Changsinkre Panba Yabadi Hauzik Fauba Monica gi Asiba Hakchang Loksindana Jenims ki Miran Sangda Leribani Theatre Center Manipur na sinduna ngasi Manipur Press Club ta World Theatre Day gi thoram pangthokre Chaliba chahi asigi oina tha asigi kunmarida pangthokadaba Asian Theatre Day gi thoram punsinduna pangthokhiba thoram aduda Social Educationist amadi Social Worker Dr. S. Manautona Chief Host amadi Theatre Center Manipur gi President Naba Warepana thoramapu oina saruk yakhi Theatre gi lamda saknareba L. Kishore Chan amadi L. Brajamohona BM Mekola Lifetime Achievement Award kusinaduna pukning thawatki Thoramapu oikiba Naba Warepana mahaki oiba warol piraduna ngasigi leingakna malemda lamdam asigi nat amadi chatnalon chatpu saktakna ba honariba theater bu tawjariba singda akhanada midyeng changbiba mathau tai haiba yauna wafam kya thamki Theater hariba art discipline maru oina art and culture gi lam masida kari karamba thogdang lawbirakpage yabage haibaju nungsibiduna punna khanna minanabagi tanjamsu ngasigi numit asida lawjeri amadi yaifaba yamnamak manglom de changsinba civilization gi maike de changsinba miyoibagi culture se human culture prithvi se amatani haibagi wakhallon de changsin jariba aikhogi theater gi wakhallon asi malem sinbe thungna sandokpa asida lamdamasida leiriba picture basu Manipur sana leibaksu yawba ngamnanabagi khongtangda changsinjaba adugumba palan thoram amani haibasi thamjagi Journalist Kishore Chandra Wangkhem Chana Kaisum Sangda Lairakpa Numit Chamani Helaklaba Tanfam Asada Justice L.S. Jamir Amadi Justice K.H. Nobina NSA gi Makada Yamlabada Numit Kayani Detain Tauba Yabage Haibagi Wayelda Reserve Tauduna Thamkiba Adu Hauzikti Wayel Adu Lauthokpa Matam Oire Haina Kanglaipa Kanbalup Manipurna Thadorokpa Cherol Amana Khanghalakli Loop asigi Secretary General Gamkhai Ngakpa Luwangna Thadorokpa Cherol Asina Makha Tari Madudi Jail Authority ki Maikai Dagisu Right to Freedom of Expression Exercise Taubani Hariba Kishore Chana Haksel gi Fivam Nongmagi Sokselakpa Asi Mapung Fana Yengthok Haningi Manipur High Court ki Chief Justice Ramlingam Sudakarna Mari Lainaba Justice Benchta NSA detain gi akaknaba detention period Khanghan Birabadi case Thengnariba Kishore Chandra amadi mahaki imung manungda wakhal pothabagi tanja ama oigani haina fongdorakli Jiribamdagi Imphal yen machinjak purakpa truck ama mai chaklakpadagi purakpa malchang sing tumna mang takre mai adu karidagi haurakibagi haiba chapchaba khangba ngamdri hari Nakal Amaromda ngarang numidang Singzamay Thong Wangmadasu mafam khangdana haurakiba maina dukan kaya maina chakre India amadi Myanmar laiba anigi afaba mari thamduna khongthang ama lokhatuna lakpagi maikai romda afaba mari ama thamnabagi pandamda ngasi asi Manipur ga yumthang nariba Myanmar Army Rising Day numitta Moreda lariba nifuhumdoi Assam Rifles Lieutenant Siamlal Paul Amadi Major Akshay Yauna Bharat ki Lanmi Singna More Gate No. 1 lomda lariba Indo-Myanmar Iron Bridge ta Myanmar Army da khudol pot kaya piduna Rising Day gi thoram mai pakna pangthokpa yaifa paujal pikhi Myanmar Army maikai dagisu Assam Rifles sa khudol pot sing thamkhre Paugi marakthana ten ba break matang lojari
lamjingba jewelry na adomgidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna lawjari nomaizing numitsu adomgi service ta leizari Ngasimak lengsin birau lamjingba jewelry private limited DM College Road opposite Memsi Mall Thangmaiban Imphal West email lamjingbaJewelry@gmail.com website www.lamjingbagoldbank.com contact us at 764293445 and 94029923991 Lamjingba Jewelry, good quality is our priority. Hello, good morning sir. Welcome to Lamjingba Motors. How may I help you? lamjingba motor na miyam da kana ba piri basing se kari no Khudongchaba kaya ma pizari. Aikoina phanganjariba product sing di trucks, tippers, haulage, bus amasung chainset ni. Documents ichang changdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamnana junction minari. Matik charba khutsu khulai amadi crane yauraba. Aikoigi sport servicing van adongi damakta matham pungbada leijari. Bus sing yonbada natana school, college, universities, office ki dama contract basis ta lobby bagi khudong chabasu thamjari. Amadi genuine lay parts singsu phangdigani. Adongi mai pakpana aikoigi mai pakpana. Break himatong da taramna okchari. Haukiba numit kharani asida Tripura gi tongan ba mafam kayada CPIM gi mirep amadi supporter kaya gi mathakta sasan pairiba dal gi worker singna hanjin attack chatharakpabu ninda tawraduna dal asina makhoi gi mirep sing supporter amadi worker singbu ngakpi senbinaba Election Commission of India ECI da taksinkhre Hiramasigi matangda Polit Bureau member Nilotpal Basu amasung CPI National Secretary D Rajana Luchingba CPI amasung CPIM gi mihut kangbu amana ECI da mifam pangthoktana unakhre hari mifam kangbu aduna mifam aduda sasan pariba dalgi gunda singda maru oina left front amasung masigi mirep singbu target tawriba Tripura amasung West Bengal da oirakliba law amasung order gi fibam gi matangda kupna khanghanki haina pau aduna panki Lakliba Lok Sabha Mikhal gi bot khomba gi thabak kan khalak paga loinana Prime Minister Narendra Modi amadi BJP President Amit Shah na saruk yagadaba achoba rally kaya yauna party asina Assam da chayol asida campaign chathagadauri Modi da nakliba sagol se numita Amit Shah na Kaliavor amasung Jorhata pangthokadaba rally singda saruk yagadori aduda Modi na lakliba thangsada Gorpur amasung Moranda Mikhal gi campaign chathagadauri hairi Prime Minister Narendra Modi na haikre US, Russia amadi China ki matungda India su space power gi lamda masagi oiba mafam ama kanba ngamle wafam asi Indian scientist singna mission sakti gi makada anti satellite mission season aduna yamna telaba minute ahum gi manungda low orbit satellite amabu mai pakna thugai ba ngamkhraba matungda Modi na phongdokhibani
ngasi Manipur da phongkhiba pauche singda kari kari maruba pau yaukibage habdu myam punamuk miting taminasi. Lamjingba Times Regional Party natana ikhoigi firep lobangam RK Anand KCP gi Nando Zenim Security Ward gi senkre wanted lauthokre Sangai Express Outer gi scrutiny da mirep nipan yakre inner da taramathoi na mirep se pisinkre outer da karorpati mari yauri Nando senkre mana lak ama lauthokre Poknafam Outer Manipur Parliamentary Constituency gi Mikhal gi Observer thunglare Outer da mirep se nipan ayaba pikre inner da punna taramathoi na mirep se pisinkre KCP gi Nando Allies nanau Zenim sagi senkre Government na lupa lak amagi mana lauthokre Red Army Uprising degamari lainana pauzel pirakli Huen Lanpao Lok Sabha Mikhal Outer gi mirep nipal na pisinnarakhiba mirep che sing scrutiny da yakre inner gi mirep se pisinbagi aroiba numit fawbada mirep taramathoi na mirep se sing pisinnarakre KCP group ki lusingba Nando Zenims Hospital dagi nanthokuna senkre SI ama constable ahum suspend tawkre lupa lak amagi reward lauthokre Sanalaibak Lungnila Elizabeth Hatpada senaba Nando Zeldagi senkre Police personnel mari Zelgi ward mari police na fare Nando lupa lak amagi wanted lauthokre Isel Express Lok Sabha Mikhalgi Congress BJP akanba mawongda singi lal haure Scrutiny pangthokpada outer gi mirep nipan mak yakre inner gi oinasu punnamioi kayana nomination file tawkre Elizabeth Hatpada senaba KCP gi Nando Zenims Security Ward gi nanthokre mari makhong takpada lupa lak amagi reward lauthokre Iraiba KCP gi Nando Zenims gi senkre lak amagi mana lauthokre Regional Party na hena maru oi Scrutiny da outer gi mirep nipan gi mirep se singyakre inner Manipur da mirep taramathoi na mirep se pisilakre Loisilakpada maru eba pau amuka na pizari Bharat ki praja singda oidaba kaya haizinduna thabak tawkhiba BJP sarkar handakti amuk halaklaroi haina CLP gi leader o ibobina phongdokre Ngarang nongalamdaida Jenims ki mel auto ward gi nanthokuna chenkhiba TH Nando gi khongul libagi thabak leptana chathari Amadi Monica Mihat ki mayokta semkhiba JSina Yariko Bazarda lambi tangkhai thingduna wakan mifam chathakre asiba hakchang lauksindana leidi Hauziki oinadi Manipuri pau matang asa loizare miyeng tabiri bapumnang pu amukana khurumjari